ꯃꯥꯅꯤ 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 ꯍꯥꯏꯕꯤꯌꯨ ꯑꯣ ꯑꯩꯁꯨ ꯋꯥꯔꯤ ꯈꯔ ꯂꯤꯖꯕ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯅꯣꯅꯦꯕ ꯑꯩꯁꯦ ꯃꯥꯎꯗꯩꯅꯦꯕꯀꯣ ꯑꯥ ꯃꯤꯇꯩ ꯅꯨꯄꯤꯅꯦꯕ ꯎꯝ ꯑꯗꯣ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟꯗ ꯌꯨꯝ ꯄꯥꯟꯕ ꯑꯥ ꯑꯗꯣ ꯑꯩꯁꯦ ꯃꯪꯗꯀꯣ ꯎꯝ ꯑꯩꯁꯨ ꯏꯁꯣꯔꯁꯦ ꯃꯪꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯦ ꯀꯩꯅꯣ ꯈꯪꯉꯝꯗꯦꯕꯀꯣ ꯎꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯑꯩ ꯃꯪꯗ ꯂꯥꯛꯑꯒ ꯃꯥꯁꯦ ꯂꯥꯛꯑꯒ ꯃꯪꯗ ꯁꯤ ꯊꯣꯛꯀꯅꯤ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯔꯝꯕꯀꯣ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯥꯡꯉꯨꯔꯦꯕꯀꯣ ꯎꯝ ꯎꯔꯤꯁꯥꯗ ꯃꯥꯁꯦ ꯆꯠꯄꯗ ꯇ꯭ꯔꯦꯟꯗꯒꯤ ꯃꯤꯅ ꯃꯥꯁꯦ ꯐꯨꯔꯒ ꯁꯤꯔꯦꯅ ꯍꯨꯟꯇꯣꯛꯑꯝꯕꯀꯣ ꯑꯥ ꯍꯨꯟꯇꯣꯛꯑꯝꯕ ꯀꯥꯟꯁꯤꯗ ꯑꯗꯨꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯁꯦ ꯑꯩ ꯃꯪꯗ ꯑꯗꯨꯝ ꯂꯥꯛꯄ ꯎꯝ ꯑꯗꯨ ꯂꯥꯛꯑꯀꯥꯟꯗ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯂꯥꯛꯀꯅꯤ ꯅꯪ ꯀꯔꯤꯝꯁꯨ ꯋꯥꯒꯅꯨ ꯍꯜꯂꯛꯀꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯃꯪꯗꯗꯤꯀோ ꯑꯥ ꯑꯗꯨ ꯌꯨꯝꯗꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯂꯥꯛꯑꯒ ꯁꯤꯈ꯭ꯔꯦ ꯃꯥꯗꯤ ꯍꯜꯂꯛꯑꯔꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯌꯨꯝꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯅ ꯑꯁꯤꯕꯩ ꯍꯪꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯂꯥꯛꯅꯔꯕꯀꯣ ꯑꯥ ꯑꯗꯨ ꯀꯨꯏꯅ ꯊꯥ ꯃꯈꯥꯏ ꯑꯃꯅꯦꯕꯀꯣ ꯃꯥꯗꯤ ꯅꯨꯃꯤꯠ 10ꯅꯤꯅꯦꯕꯀꯣ ꯎꯝ ꯃꯄꯥꯎ ꯀꯩꯝꯇ ꯃꯥꯏ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯃꯥꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯎꯝ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯃꯤ ꯃꯌꯥꯝ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯨ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗ ꯑꯩ ꯃꯪꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯁꯦ ꯑꯗꯨꯝ ꯂꯥꯛꯑ ꯂꯩꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯥ ꯑꯗꯨꯗꯒꯤꯗꯤ ꯁꯨꯝ ꯑꯩꯒꯤ ꯃꯪꯗ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯑꯉꯥꯡ ꯂꯩꯇꯦꯕꯀꯣ ꯎꯝ ꯑꯉꯥꯡ ꯂꯩꯇꯕꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯟꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯑꯦꯄꯜ 3 ꯄꯤꯔꯝꯃꯦꯕꯀꯣ ꯎꯝ ꯑꯦꯄꯜ 3ꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯟꯅ ꯁꯔꯒꯗꯩ ꯀꯨꯝꯊꯔꯒ ꯃꯥꯗꯤ ꯌꯥꯎꯕ ꯀꯨꯝꯊꯃꯤꯟꯅꯔꯛꯑꯦꯕ ꯍꯣꯏ 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 ꯑꯗꯨꯒ ꯃꯥꯁꯦ ꯁꯔꯒꯗꯩ ꯀꯨꯝꯊꯔꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯦꯄꯜꯁꯦ 3ꯁꯦ ꯊꯝꯖꯜꯂꯣꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯦꯕ ꯎꯝ ꯑꯗꯨꯒ khá là can để Apple mari piram madu ai angang mari phangye ba praise the Lord angang aduga angang mari je phangye mm adagide dum mangida dum disu kristan ai wa ba khota khuding mak ai hek aina wa ba dai na simaga khuje koi ni pa ji mang ba dai na patna tau ai ji sirage nai khangre ba ko ai ji angang ji pikru pi be tan pa ma hum su ba de mi kun khata ngai ba ma po ko ge adu dai ai je ma sigare nai khalla kai ju hingaro enai ju khangre bai wa khandida ma ngasi ke ma se Delhi da dai Guwahati da myam tala tinna ba station da mai photo na pa thi ba ko adu da ma ji khiba myam thi ba ji da lai har sungai hai dire adu ai ju wa khandida ai ji hing ma kana ro ju adum mai thanda adum ai ju kan adum hingaro enai wa khanda kan khanjara lai ga bne ko lep khara bne bai de adu ga di ma je pung baro gi sai da ma je nimit pung baro gi sai da ma je wanda phone tar kwani da koi ni pa de ai son da pasana kan di su krista ai na ngasi ni mi ta koi ni pa je thangandra ga di ai ju ngasi ni mi ta ai dum hingaro ai khangre bai ai ji wa khandida ado ai na di su krista ai na kan ninga ga du pasana tar ga ji mi ti dai ji ta ba thak ba khang da ga mi am de na ai ji nang angang pi nang kan angang gi khalu an hai ba adu da du ha to ai di kan ho kan ka tar de di su krista na mangala la ga da man hai ram ba dai gi wa re ko let mai to da dum pina bi ba hai ta re di su krista na adu dai ni ishor je ning ba je yam na kai hai ta luk san na ningu ba di na ta ba adu ga dum ai na wa ba kuding gi so di su da ni ba de dum man pina bi ba ngon da ko hoi adu mai na so hi ta ba le na adu kan ho je da sum uga de na so ma ka so ai ji si wari cham da di thong ni ne ai de number je krai di lo du no na khala sum lai da ne na rang ji kung baro mu ta re ni ti phone je sum yeng ba da kano chik kano te to am bai ta re thok pa number ma thok to lai ra me ba nan kano ge khoi gi ima ahal amana wa ba gi delhi kem da lai ba gi wari ni ram ba gi da ko adu dai number ti song the ai na ki number te oi ra ja la na ai i ho ba ne kung baro mu ta re ma na ni yeng ba da kan to bu de hoi agi nusibado na gi kai iche haigadabra chen haigadabra iche ni ai je kano ne hi yang kai hela isona iche da isona utido da su khangan da su sona pame ba iche gi testimony ko tawada yamna thona hena fangi pangal hena fangi che ado iche na yum panbiri se karamba jati dani haiba naga mau ne mau naga da mau naga hoi ado mau naga mau ge oi iche gi makhan hoi adune iche gi family di loina ishor loksili ko thajai ko loi la ko adu di loina koi inem pok su ade koi mung mi loin thajai kano shor loi thajai koi mung mi loi thajai praise the Lord yamna thojal phangbi
ꯏꯁꯣꯔꯅ ꯌꯥꯝꯅ ꯂꯣꯏꯅꯕꯤ ꯏꯁꯣꯔꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯔꯛꯀꯗꯕꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯩ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯁꯥꯈꯤ ꯄꯤꯊꯣꯔꯛꯄꯅꯦꯕꯀꯣ ꯏꯆꯦ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕ ꯃꯇꯝꯗ ꯏꯄꯨꯔꯣꯏꯕ ꯂꯩꯇꯕ ꯃꯇꯝꯗ ꯏꯆꯦꯒꯤ ꯏꯆꯥꯁꯤꯡꯅ ꯋꯥꯍꯧꯒꯗꯧꯕꯗꯣ ꯏꯁꯣꯔꯅ ꯋꯥꯕ ꯄꯥꯝꯗꯦꯕ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯣꯔꯒꯤ ꯏꯆꯦꯅ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯡ ꯍꯥꯏꯔꯛꯄꯁꯤꯗ ꯌꯥꯝꯅ ꯊꯧꯅꯥ ꯍꯦꯟꯅ ꯐꯪꯉꯤ ꯏꯆꯦ ꯏꯁꯣꯔꯅꯁꯨ ꯁꯣꯛꯄꯤ ꯑꯩꯅ ꯏꯕꯨꯡꯉꯣꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯅ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯅ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔ ꯐꯪꯗꯣꯏꯖꯥꯠꯅꯣ ꯑꯩꯅ ꯗꯥꯛꯇꯔ ꯍꯟꯇꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦꯕ ꯗꯥꯛꯇꯔ ꯃꯅꯨꯡꯗꯁꯨ ꯑꯩ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔ ꯂꯩꯌꯦꯕꯀꯣ ꯗꯥꯛꯇꯔ ꯃꯅꯨꯡꯗꯁꯨ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔ ꯐꯪꯗꯣꯏꯅꯣꯅ ꯗꯥꯛꯇꯔꯗꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯋꯦꯕꯀꯣ ꯁꯤꯡꯖꯃꯩ ꯃꯩꯇꯩ ꯅꯨꯄꯤꯅꯦ ꯃꯥꯁꯨ ꯀꯣ ꯃꯥꯁꯤꯁꯨ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯄꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯤꯈ꯭ꯔꯕꯀோ ꯑꯗꯨ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯈꯪꯍꯧꯗꯕ ꯊꯥ 3 4 ꯈꯛ ꯅꯥꯕꯗ ꯃꯈꯣꯡꯁꯦ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯩ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯃꯥꯁꯦ ꯀꯣꯛꯁꯦ ꯈꯔ ꯌꯥꯗꯕꯗꯒꯤ ꯃꯥꯁꯦ ꯀꯩꯅꯣꯗ ꯊꯝꯃꯦ ꯍꯥꯏꯌꯦꯕ ꯁꯦꯟꯇꯔꯗ ꯊꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯕ ꯃꯥꯅ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯗꯥꯛꯇꯔꯗ ꯌꯦꯡꯉꯤꯕ ꯑꯉꯥꯡꯁꯦ ꯆꯍꯤ 13 ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯃꯥꯁꯨ ꯅꯣꯡꯃ ꯃꯆꯥꯁꯦ ꯀꯔꯤꯃꯨꯛ ꯎꯄꯥꯏ ꯂꯩꯇꯕ ꯗꯥꯛꯇꯔ ꯑꯃꯗ ꯌꯦꯡꯉꯦ ꯐꯠꯃꯟꯗꯕꯗꯒꯤ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥꯁꯦ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯊꯅꯥ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯄꯊꯅꯥ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯥꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯩ ꯃꯥꯅ ꯗꯤꯁꯨꯁꯤ ꯊꯥꯖꯔꯒ ꯑꯗꯨꯝ ꯃꯆꯥꯁꯦ ꯐꯔꯛꯅꯕꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯄꯊꯅꯥ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯗꯥꯛꯇꯔꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯥꯁꯦ ꯄꯨꯡ 3 ꯍꯧꯒꯠꯂꯒ ꯄꯊꯅꯥ ꯇꯧꯋꯦꯕ ꯃꯥꯁꯦ ꯑꯗꯨꯗꯩ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯃꯆꯥꯁꯦ ꯍꯧꯖꯤꯛ ꯈꯔ ꯐꯔꯛꯄ ꯍꯧꯔꯦꯕ praise the Lord ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯈꯔ ꯐꯔꯛꯄ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕ ꯑꯗꯨꯝ ꯗꯤꯁꯨꯁꯤ ꯃꯥ ꯊꯥꯖꯕꯩ ꯃꯥ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯃꯅꯨꯡꯁꯤꯗ ꯃꯥꯁꯨ ꯑꯗꯨ ꯀꯟꯅ ꯍꯥꯏ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯊꯥꯖꯕꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯂꯤꯔꯒ ꯑꯗꯨꯝ ꯂꯩꯕ ꯃꯥꯁꯨ ꯃꯤ ꯈꯨꯗꯤꯡꯒꯤꯀꯣ ꯑꯗꯣ ꯏꯕꯥꯅꯤꯁꯤ ꯂꯤꯅꯕꯁꯦ ꯑꯗꯨ ꯂꯤꯔꯀꯥꯟꯗ ꯑꯩꯒꯤꯁꯨ ꯃꯉꯣꯟꯗ ꯐꯣꯡꯇꯣꯛꯑꯦ ꯃꯥꯒꯤꯁꯨ ꯑꯩꯉꯣꯟꯗ ꯐꯣꯡꯇꯣꯔꯛꯑꯦ ꯏꯕꯥꯅꯤꯁꯦ ꯐꯣꯡꯇꯣꯛꯅꯔꯒ ꯏꯕꯥꯅꯤ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣꯒꯤ ꯅꯝꯕꯔꯁꯦ ꯃꯥꯁꯨ ꯌꯥꯝꯅ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ ꯃꯥꯁꯨ ꯍꯪꯉ ꯂꯩꯍꯧꯋꯦꯕꯀꯣ माजु मुवी नंबर जम तरी लौनिंगे कराई दे फंगदोय नो ना माजु याम कन हाई ले होबने आइजो अंत मागी नंबर जम त फंगदी कराई दे लोर गम त आइजु माउंड वारी दे लिनिंगे ना इबानी जि लिथोंना रा कांदा हारला लेबने इबानी अदुगदी हता ngarang di isona ta laga ngarang di yo aine kano de number yengu de number jong tho le making number ju or dala ne isala thamore ne isala nung thamore nung dang de taw du ngara ro na ne ahin na na sayang nung tin mum rai taw ra di na ai leiram bane ba इचेगी ईश्वर की साखी टेस्टिमोनी सिना मियोय के आमा सोपी दोरी बगदी मियोय आमा सोना कन बिदोरी इचेगी सरगा दसु लनमा आइन पसिनबगी थौरांगनी इचे यीशु ख्रिस्ट से अमतंग हायरबा कनबीबा मपुनी हायबसे मान मान की नुंसीबसे इचे खुद थादोक पिदबा खोय मियोयबसे कनासु मपुंग फाबा नते मान फते अदुबु फत्तबा मचाबु ममा मपाना याम नुंसीबगुम यीशु ख्रिस्ट ना खोयबु नुंसीबसे इचे अदुननी यीशु ख्रिस्ट ना लंबी अदो अचुंबदो हिंबदो आइनी हायसे अतोप लंबी लेते को इचे अदो इचे नसी अखोयगी मैतै सिंगी मरक्तसु अखोयना यीशु ख्रिस्त थाजरक मतमदा अखोयना यीशु ख्रिस्त थाजब मतमदा इचे अखोयसु अखोयदी मयामना ngangbirineबको हावले अंग्रेज मिगी ममा मसक फसक ममा कौई अदुबु अखोयना यीशु ख्रिस्त हायना लाक्चबसिदी अखोयदो ईश्वरगी नुंसीबा फंगको मतमदा उपाय लेत्रे हायबा मतमदा इचानुपा इचानुपी हायना मंगलामदक थोलकपसे मतमदा ओ ईश्वर याम नुंसीबा मपु अमा लेई हायना लाक्चबने होइचे माने ngasisu अदुमायना खनबा मयाम अमा लेई कोइचे माने माने अदि सिंगदुगा इचेना यीशु ख्रिस्त से कनानी हायना समलपना हायनिंगी इचे अस ऐदी ईश्वर असेंबा आइबु कनबीबा ईश्वरदी महा यीशु ख्रिस्ताने इचेना खल्लेबको आइना वारकपदा आई इचेना ngasi उपाय अमा लेत्रे न हे खनबदा ईश्वर यीशु ख्रिस्तादा नतदे दि कनामु लेते हालेलुया आइदी मुमी फनाम इना खनबा लेरजो अमा लेरजो अवाबदो कनामु लेते आइदी यीशु ख्रिस्ताना नतनि कनामु लेते आइना वारे हाबदो मोंदा हाजबा नतदि उपाय लेते अदु आइजु वारकपा मयाम आइगी सोलकपा मयाम तवकपा मयाम दे यीशु ख्रिस्तादा हाजरगा लोइना वाब इना खनबा नुंगाय फबा मिगी नतेबको होय चे अदुम करीबो वालंदे अखोय आई इसा मरी होनाय नै ना बाजिजु थबक ऑफिस की थबक तौबा नते अदुम नै ना बाजिजु करी हाय तारे मीने याम नुंसीबा इसोरना चानबा काइनो हाय मा मीगी मिनुंसी याम चावबा
ꯃꯤꯒꯤ ꯃꯇꯦꯡꯗ ꯄꯥꯡꯉꯒ ꯅꯨꯡꯉꯥꯏꯕꯅꯦꯕ ꯅꯣꯏ ꯅꯕꯥꯏꯒꯤꯀꯣ ꯃꯤꯒꯤ ꯑꯋꯥꯕ ꯑꯝꯇ ꯎ ꯌꯥꯗꯕ ꯃꯤꯉꯣꯟꯗ ꯄꯤꯊꯛꯏꯉꯩ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏ ꯏꯁꯣꯔꯅ ꯄꯤꯔꯛꯀꯅꯤ ꯋꯥꯒꯅꯨ ꯍꯥꯏ ꯑꯗꯣ ꯉꯁꯤꯐꯥꯎ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯏꯆꯥ ꯃꯔꯤ ꯍꯣꯠꯅꯔꯛꯄꯁꯦ ꯃꯤꯅ ꯂꯣꯏ ꯉꯛꯑꯦ ꯅꯕꯥꯅꯤꯗꯤ ꯑꯝꯇꯁꯨ ꯊꯕꯛꯁꯨ ꯇꯧꯗꯦ ꯀꯃꯥꯏꯅ ꯅꯆꯥ ꯃꯔꯤꯁꯤ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯅꯪ ꯀꯩꯅꯣ ꯇꯧꯔꯤꯅꯣꯅ ꯃꯤ ꯂꯣꯏ ꯉꯥꯡꯅꯩꯌꯦꯕꯀꯣ ꯃꯤꯉꯣꯟꯗ ꯆꯂꯥꯛ ꯐꯂꯥꯛꯁꯨ ꯇꯧꯗꯦ ꯃꯤꯉꯣꯟꯗꯒꯤ ꯅꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯍꯩꯇꯦꯕꯀꯣ ꯅꯕꯥꯏꯁꯨ ꯃꯤꯉꯣꯟꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯩꯇꯦ ꯑꯩꯁꯨ ꯍꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯥ ꯃꯔꯤꯁꯦ ꯍꯧꯖꯤꯛ ꯏꯆꯥ ꯑꯍꯟꯁꯤꯅ ꯍꯧꯖꯤꯛ ꯕꯦꯠ ꯁꯦꯀꯦꯟ ꯏꯌꯥꯔ ꯊꯥꯔꯠ ꯏꯌꯥꯔ ꯊꯥꯈ꯭ꯔꯦ ꯇꯝꯃꯤ ꯍꯧꯖꯤꯛꯁꯦ ꯑꯃꯅ 12 ꯇꯝꯃꯤ ꯏꯆꯥ ꯅꯨꯄꯤ ꯌꯥꯏꯃꯗꯨꯅ ꯏꯆꯥ ꯅꯨꯄꯥ ꯑꯃ 3 ꯁꯨꯕꯗꯨꯅ ꯀ꯭ꯂꯥꯁ 9 ꯇꯝꯃꯤ ꯑꯇꯣꯝꯕꯤꯗꯨꯅ ꯀ꯭ꯂꯥꯁ 8 ꯇꯝꯃꯤ ꯃꯣꯏ ꯃꯔꯤꯁꯦ ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯑꯁꯤ ꯏꯆꯦꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯏꯆꯦꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤꯀꯣ ꯍꯣꯏ ꯏꯆꯦꯁꯨꯅꯦ ꯐꯣꯡꯗꯣꯛꯅꯤꯡꯕ ꯀꯨꯏꯔꯦ ꯏꯆꯦꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯗꯨꯝ ꯋꯥꯈꯟꯗ ꯑꯗꯨꯝ ꯏꯁꯥ ꯀꯩꯅꯣꯁꯤꯗ ꯂꯩꯔꯒ ꯑꯩꯁꯦ ꯀꯔꯝꯕ ꯀꯥꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯣꯏꯅꯣꯅ ꯃꯤꯉꯣꯟꯗꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯉꯛꯇꯤ ꯉꯛꯑꯦꯕ ꯑꯩꯅ ꯋꯥꯔꯤ ꯂꯤꯔꯤꯁꯤꯡꯁꯦꯀꯣ ꯈꯪꯕ ꯃꯤꯅꯗꯤ ꯈꯪꯕꯤꯅꯤ ꯈꯪꯗꯕ ꯃꯤꯅꯗꯤ ꯀꯩꯝ ꯈꯪꯉꯣꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯏꯆꯦꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯇꯥꯔꯒ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯏꯆꯦꯁꯤꯡ ꯏꯃꯥꯁꯤꯡ ꯄꯥꯕꯨꯡꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯥꯈꯤ ꯄꯤꯊꯣꯛꯅꯤꯡꯕꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦ ꯍꯦꯟꯅ ꯐꯥꯎꯍꯟꯕꯤꯒꯅꯤ ꯀꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯉꯁꯤ ꯏꯁꯣꯔꯅ ꯏꯆꯦꯕꯨ ꯀꯟꯕꯤꯔꯤꯕ ꯏꯆꯦꯒꯤ ꯑꯋꯥꯠꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯏꯆꯦꯕꯨ ꯂꯣꯏꯅꯕꯤꯔꯤꯕꯗꯣ ꯏꯆꯦꯒꯨꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕ ꯀꯌꯥꯕꯨ ꯂꯣꯏꯅꯕ ꯄꯥꯝꯃꯦꯕ ꯅꯠꯇ꯭ꯔꯥ ꯏꯆꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯣꯛꯇꯦ ꯙꯔꯃ ꯁꯟꯗꯣꯛꯄꯁꯨ ꯂꯥꯛꯄ ꯅꯠꯇꯦ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤꯀꯣ ꯏꯆꯦ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯏꯆꯦꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯣ ꯑꯩꯅꯁꯨ ꯏꯆꯦꯒꯤꯗꯃꯛꯇ ꯏꯆꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯝꯇꯪ ꯏꯁꯣꯔꯗ ꯑꯝꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯇꯧꯁꯦ ꯑꯝꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ ꯍꯜꯂꯦꯂꯨꯌꯥ 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 ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯒꯤ ꯐꯖꯕ ꯑꯌꯨꯛ ꯑꯁꯤꯗ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯩꯒꯤ ꯏꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯗꯨꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯁꯥꯈꯤ ꯇꯥꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯍꯥꯛꯇꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯦ ꯏꯄꯥꯅ ꯃꯆꯥꯗ ꯍꯦꯟꯅ ꯐꯣꯡꯗꯣꯛꯄꯤꯔꯦ ꯏꯄꯥꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯆꯦ ꯑꯁꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤꯅꯤ ꯍꯣꯡꯕ ꯅꯥꯏꯗꯦ ꯂꯣꯝꯕ ꯅꯥꯏꯗꯦ ꯏꯆꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯆꯥ ꯃꯔꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯄꯥꯅ ꯂꯣꯏꯅꯕꯤꯌꯨ ꯐꯠꯇꯕꯅ ꯆꯪꯕ ꯉꯝꯗꯕ ꯑꯅꯥ ꯑꯌꯦꯛꯅ ꯆꯪꯕ ꯉꯝꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯑꯗꯨꯒ ꯏꯆꯦꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯋꯥꯍꯩ ꯏꯄꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯄꯥ ꯅꯍꯥꯛꯅ ꯁꯣꯛꯄꯤꯌꯨ ꯂꯥꯡꯇꯛꯅꯒꯅꯨ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯂꯥꯡꯇꯛꯅꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯀꯟꯕꯤꯕ ꯃꯄꯨ ꯏꯁꯣꯔ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯁꯦꯝꯕꯤꯕꯅꯤ ꯄꯨꯝꯅꯃꯛ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯕꯅꯤ ꯃꯍꯥꯛꯄꯨ ꯊꯥꯖꯧ ꯏꯁꯣꯔꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯄꯨꯝꯅꯃꯛꯇ ꯌꯧꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯈꯩ ꯃꯤꯡꯂꯦꯟ ꯍꯦꯟꯅ ꯋꯥꯡꯕ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯃꯇꯤꯛ ꯃꯉꯥꯜ ꯇꯥꯏꯕꯪ ꯃꯥꯂꯦꯝꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯏꯆꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯒꯦꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯍꯣꯏ ꯏꯆꯦ ꯐꯔꯦ ꯐꯔꯦ